Imphal Jiribam, Imphal More Amadi, Imphal Tamenglongi Heli Service Ngasidagi, Chief Minister N. Birena, Imphal International Airport launch tawkre. Imphal International Airport ki mamang thangbasaru lupa crore satrom changna anoba runway ama semnaba amadi ahing lekadaba flights thamnaba aurang leire haina Chief Minister N. Birena phongdokre. Lenga asna bakaliba thabak thorom sing miyamda manunga palkhangna thabak tawrabadi lamdamasida awan mama purapang ngamgani amadi miyamna suthajaba hengalakani haina Revenue Minister Karam Samna haikre. More de leba tuan ba kuki CSO singna ayuk pung manga digi kokiba pung nifripan gi banna More town kundak lansikre Imphal More lambi gari amita chenadre ban sokot singna More gate number 1 lomda AR na public waiting seat ta bunker sajinuna samlambagi damak ban sokot singna thugaikre. Babies na misi gi mayok ta sem kiba JS gi lising makada misi esigi langla lanjin puthoknaba takhiladuna ngasisu thangaiban laren hanjabalikai masnam likai hizum likai namthalong jumdaijang amadi koireng colony gi miyamna thau ground mamangda thangchara henbagi khungjang changchilli miyamgi apamba matungina babies na misi case asi lagleba tang 13 tagi kudipan phauba Hyderabad ta chathagadaba National Working Committee gi mifamda puthokuna khanaragani haina All India Youth Federation AIYF na phongdokre. Babies na gi misi gi matangda ngasi phauba achumba puthokpa ngamduna leiba asida yaningdaba uladuna Dam College gi arts ki mairoi singna ngasi Dam College campus ki akoibada Justice Delay is Justice Denied haiba poster thetbagi campaign ama chathakre. Matam sangna Jiribam gi FSD FCI godown da cheng thangdok thangin toriba sinmi singna tanduna lakba cheng thangdok thangin tobagi mamal hengatnaba wafam thabakta onthok tabagi mayokta ngasidagi thabuk lebagi khongjang changchinkhre. BJYM gi hanagi VP oramba amadi social worker ke Bikram gi meng makada apun manaharol jaifa thausil kanglup Anitak Thangibanna club asigi akoibada leiba yum kyada kangna sandokpa Japanese encephalitis JE dagi ngathoknaba hidak sing lemna ngasi yenthokre. Hangabok sorok wangmadagi Sesakpi Moirangthem Sunita Punjab ki Amit Chada leiba Muhammad Rafi Memorial Society na chenduna pangthokiba Muhammad Rafi isai changamnabada Best Playback Singer taduna Rafi Award humangamkre. Ngaranung thilpung mga rom taba matamda Dimapur gi 3rd mile gi Hornbill School Chekiya village area da NSNR amadi IM ani khutthunabagi thodokta NSNR gi defense ki launcher Hekato kini sokle thodo adu NSNR na yaningdaba utkre. Kuras Association of India gi meng makada thasi kumari dagi kunturuk phauba New Delhi gi Kotla Road tapang thokadoriba All India Case Prize Kuras Championship 2019 da saruk yagadaba Manipur gi team ngasi Imphal thadokre.